Feedback channel na tabiri simbo taram nong sinjabag na ngasi November bitang kulipan kung kumja alising amigin na soy nongmaijing Numitki khomjinba pau lobirasi malem tungna COVID-19 na miyobagi kunaibu kuntak lansi halam labagi tungda COVID ki anoba variant Delta amasung Delta Plus tagi kanjanaba honaringai tanja sida kahen nama panggal kalaba kayara khanna malten tawraklaba COVID variant ama thengnare haina pau sandorakle COVID-19 bu yangkhairak malten tawraga thoklakliba anoba virus asibu ngarang World Health Organization na Omicron haina mingthonkhre haukiba November gi tang 13 da Omicron na naraba miyoi chamamuk South Africa da thengnaki hairi Hong Kong amasung Israel da su Omicron na sandorakpagi pau phangle maikai amaromdana England, Italy amasung Germany na international flight sing cheksin thorang oina thingdinkhre haina pau asina makha tari Bengaluru da South Africa gi miyoi ani COVID positive oirakpadagi Bharat da suhena mi painingai oirakli Russia ki President Vladimir Putin Bharat ta lakliba December ki tang tarukta lakadauri Russia ki embassy da ki thorakpa cherol amana phongdokli Bharat ki Prime Minister Narendra Modi amasung Russia ki President Vladimir Putin awang bathaki mifam ama desh ani asigi defense amasung trade ki matangda khanna nainagani Punjab ki Barnala da ngarang thangsa numita unemployed amasung NHM workers singna Punjab ki Mukhyamantri Chiranjit Singh Chanibu yaningtaba phongdokki loinana makhoi ki demand singbu palladuna Punjab ki highway da jam tauki aroibada police ka micham prajaga inthok insin taunaki loinana lathi charge su police na tauki Manipuri mayek inkumja lising amaga champan mafutrani thoki August ki tang kunda Indian Constitution ki nipan suba schedule da chankhabasu ngasi pawba sakhanglaba loan asibu selekta yawba ngamdana lakibani hiram asiga mari leinana Rajya Sabha gi MP ningthau leisemba sana jawbana chahi asigi February 12 da Parliament ta pukatuna Manipuri mayek pu India gi selekta yawannaba lenga ki pukning chingsinkhibani India lenga ki Ministry of State for Finance na Manipuri mayek pu leibak asigi selekta hapanaba thabak paikhatpa haukre tha asigi tang 19 dagi mangkhraga November ki tang 12 da awang sekmai gi turelda sina phangkiba awang wabgai makha leikai gi sagol sem nilekanta chahi 50 suraba apokpa leikhidraba pomen gi misi gi matangda achumba langlalangjin phanghallu haina ngarang awang wabgai community hall da miyam gi oiba mifam phamkhibaga loinana tongan ba warep sing laukhre war on drugs haiba hiramasida miyam da khanganabagi damak thauram ama ngarang Manipur gi Ukhrul district ki Biuland Baptist Church ta pangthokre thauram aduda district AIDS control officer Dr. Yuninglo Bhasum Ukhrul district ki SP su saruk yaki thauram adu NPP counseling training center social welfare department tangkhul sanau long na sinduna pangthokibani PM Kisan Sanman Nidhi Yojana ki makhada leiba lomi singna lupa lising mari gi makhoi gi account ta sarkar na piragani mapan suba amasung tara suba kisti gi paisa punna amukta ta account da changlakani hairi phanglagadaba miyoi sing adu September 13 gi mamangda registration tawkiba miyoi sing oigadabani Manipuri People's Front of Assam gi Lakhipur Central Committee ki President PH Manidhan Singh gi sangaida chaklen amasinduna Thaumi Singh sakhang maikhang nabagi thauramama pangthokre ngarang pangthokiba lup asigi Lakhipur Central Committee ki thauboroi Singh Thaumi Singh supna tinkhiba thauram aduda lakliba January gi lisingani kunithoi gi ahan bachayolda Guwahati da pangthokadaba conference amagi matangda su khana nainaki haina paugi likhun asina phongdorakli haukiba chahi kayadagi All Assam Manipuri Students Union na Manipuri lon bukannabagi changsillagliba khongjanggi saruk ama oina khunai sigi miyam amasung satra naharol singda hena mitna singhannaba amasung Manipuri lon na thengnariba
isusing adumak yakai handuna leinanaba ngarangdagi amsugi thaumisingna Lakhipurgi mafam-mafamda wall painting campaign hodokre. Campaign asi makhatana Manipuri na khundaba mafam-mafamda chathakigani hainasu phongdorokpaga loinana khunai ahal laman mahiroi naharol singna matam kuinadagi imalongi damak chen chongjariba amsugi thaumisingbo saugatpiduna inot hapiyu hainasu apil tawrakli. Barak Democratic Front के लुचिंगबा प्रदीप दत्त रायबू कासर पुलिस ना फाजिन करे चीफ मिनिस्टर डॉक्टर हेमंत बिश्व शर्मा ना प्रेस मीट तौदुना महाकबु तयांग लौरे हाइबगी पुंग खरगी मनुंगदा प्रदीप दत्त रायबू फागतखिबनी मतम खुदिंगदा आसामी जाति की मायोक्ता हेड स्पीच पीदुना लाक्लिबा लुचिंगबा असिना आसामीस अमसुंग बेंगली की मरक्ता यंगथिनबगी काहेनबा लंबी अमा थोले सुहाइखी मफम लुचिंगबा असिगी मायोक्ता FIR पीखिबा लेरबनी हौखिबा नवंबरगी तांग 23 इराई नुमित्ता मणिपुरी यूथ फ्रंट ऑफ असम माइफागी जनरल हेडक्वार्टर रोंगपुरदा पांगथोखिबा पाउगी मिफम अमदा लूप असिगी प्रेसिडेंट थांगजम ब्रोजेना असम सरकार को थागत फोंदोक्रे हौखिबा नवंबर की तांग 24 बोंगाईगांव फमखिबा आसाम की कैबिनेट की मिफम अमदा APSC न लौबा कंबाइन कॉम्पिटिटिव एग्जाम दा लोन की खेनब थमनबदु लौथोकपगी वारेप लौखिबदा माइफाना हराव नुमाइबा फोंदोखि सानबुंगी पाव ब्राजील की मानोस चथरिबा लेबाक मरी की इंटरनेशनल फुटबॉल टूर्नामेंट इंडिया की नुपी टीमना इराई नुमित्ता सानखिबा अदुदा युम्बु टीम ब्राजील की मखुत्ता गोल अमतरुक्ता माइथिख्रे पाव लोइचरे फीडबैक चैनल ना ताबिलिबसिंबु अमक हन रिकाई जरिया मसु चैनल असिबु लाइक शेयर अमदी सब्सक्राइब